Class 11 की mahiroi sing da 12 ta promotion piragani lockdown amadi curfew na sahi asigi March thadagi mahiloi sangsing thingjinkhre class 11 da tamliba mahiroi sing term and condition yenglaga class 12 ta promotion pinaba kosem gi secretary da academic session 2019-20 kaidana Manipur Sarkar gi commissioner education school gi se iduna khangankhre class 11 gi 12 ta promotion pinaba gi wafam asi handak ta tha asigi kunga marida phamkhiba state cabinet and ayaba pikhibane promotion asi test performance yenglaga pinabsu khangalagli aduga atopa maroiba paw manamo miyoi ama toilet manungda siduna leiramle ngasi nungthul pung ani ga minute kunrom tabada khabai soidana leiba friendly enterprises ki toilet miyoi ama siduna leiramle siramkhibadu gopal ghat ka sai nifugu mari apokpa kannaba hadu kangla tombi thokhiba customer attendance oiba asina toilet changbada manung thonglon sinduna leiramba thenaki ma kawbuda pakhum amata phangdabadagi toilet adu hangdoklubada miyoi adu siraga leiramkhibani hairi masak mamin khangba ngamdri thaudo aduga mari leidana police na case ama register tawkre haina su pauksisina phongdorokli loisilakpada paw amana mu khurai angaobi thingjile coordinating body khurai angaobi hairiba film asida khurai nupibu sakhwatnaba oirabasu phajadaba clip asida khurai nupibu hunduna amadi phajadaba wahi wata ngangliba asida sahi lising iramdang ise isal sing milu pirang iroi nagadaba sing asi genglaga warep kya lauduna athingba thamle haidna coordinating body khurai na thadrokpa serol da hairi serol asina hai khurai angaobi gi producer amadi script writer na atuba matamda film asigi cassette amadi hard copy ama coordinating body asida sinnanaba kupna punna yengminanaba amasum paminanaba aduna film asigi matangda punna gyan taminadriba phawba kaithela kise thadok pidunaba amasum makhatana uhandaba amadi khurai nupibu karemnebiba phajadaba clip asi iramdam khurai gi yengbiraga social media na singbada share amadi save tawbigano film forum na su masigi matangna mi yeng sangbi haina su makhatana phongdorokli